ꯃꯌꯥꯝꯕꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯟ ꯑꯃꯈꯛꯇ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯃꯥꯂꯦꯝꯉꯥꯟꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯃꯨꯛ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯗꯦ꯫ ꯃꯁꯛ ꯐꯖꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯁꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯕ ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯍꯥꯛ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯕꯨ ꯆꯤꯡꯍꯤ ꯂꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯍꯤ ꯂꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯇꯝꯅ ꯄꯤꯕꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯕꯥꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯜ, ꯆꯤꯡꯍꯤ ꯁꯝꯃ ꯂꯨꯔꯤꯕ꯭ꯔꯥ?" "ꯏꯕꯨꯡ." "ꯅꯪꯒꯤ ꯆꯤꯡꯍꯤ ꯁꯝꯃ ꯂꯥꯡꯕꯒꯤ ꯁꯪꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝ ꯑꯁꯤꯗꯤ ꯄꯥꯈꯪꯉꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦꯗ." "ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯥꯎꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ?" "ꯃꯗꯨꯒ ꯂꯥꯏꯔꯤ, ꯉꯁꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯔꯦꯞꯄ ꯋꯥ ꯑꯃ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯔꯝꯕ ꯑꯔꯦꯞꯄ ꯋꯥꯕꯨꯅꯣ?" "ꯀꯔꯤꯕꯨ ꯑꯣꯏꯔꯨꯒꯅꯤ, ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡꯗ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯕ ꯋꯥꯐꯝꯗꯣ." "ꯀꯔꯤ ꯋꯥꯕꯨꯅꯣ? ꯑꯩꯗꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦꯕꯨ." "ꯐꯪꯂꯣꯏ ꯅꯪꯗꯤ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯅ ꯑꯩ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯇꯥꯛꯄ ꯅꯠꯇ꯭ꯔꯣ?" "ꯑꯩ ꯑꯗꯨꯃꯗꯤ ꯍꯥꯏꯈꯤꯗꯦꯀꯣ." "ꯁꯦ, ꯀꯔꯤ ꯋꯥꯅꯣꯗꯣ ꯁꯠ ꯍꯥꯏꯔꯣ." "ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯛꯂꯤꯕꯁꯦ ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯔꯦ? ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤ ꯅꯪꯕꯨ ꯑꯩꯅ ꯁꯦꯟꯅꯖꯔꯛꯄꯁꯦ ꯑꯩ ꯋꯥꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯪꯅ ꯅꯁꯛ ꯍꯥꯏꯔꯦ ꯐꯅ ꯐꯖꯁꯜꯂꯦ꯫ ꯅꯪꯒꯤ ꯁꯪꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝꯗ ꯄꯥꯈꯪ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯁꯦ ꯂꯣꯏꯅ ꯉꯥꯎꯅꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯋꯥꯕ ꯄꯤꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯃꯗꯨꯗꯤ ꯄꯥꯈꯠ ꯆꯥꯎꯕ ꯅꯪꯅ ꯊꯃꯣꯏꯗꯣ ꯄꯤꯛꯃꯟꯕꯒꯤ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯍꯦꯟꯅ ꯄꯪꯋꯥꯗ ꯋꯥꯖꯕꯅꯤ꯫ ꯑꯗꯨꯛ ꯍꯛꯅ ꯋꯥꯔꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦꯗ." "ꯑꯣ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ ꯍꯥꯏꯗꯨꯔꯥ? ꯐꯩ, ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯅꯕ ꯉꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯂꯥꯎ ꯆꯠꯂꯁꯦ." "ꯀꯗꯥꯏꯗ?" "ꯌꯨꯝꯗ." "ꯉꯥꯏꯈꯨ ꯑꯃꯨꯛꯇ." ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯝꯗꯨ ꯏꯁꯤꯡꯅ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯆꯦꯠꯅ ꯌꯦꯠꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯌꯨꯝꯗꯣ ꯃꯈꯣꯏꯅꯁꯨ ꯈꯪꯕꯅꯤ꯫ ꯑꯩꯅ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯑꯃꯨꯛ ꯄꯨꯕꯤꯈꯤꯅꯤ." "ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯒꯤ ꯌꯨꯝꯗ ꯅꯠꯇꯕꯤ ꯀꯗꯥꯏꯗꯅꯣꯃ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦ." "ꯀꯗꯥꯏꯗ ꯂꯩꯗꯣꯏꯕ?" "ꯈꯪꯗꯦ." "ꯈꯪꯁꯨ ꯈꯪꯗꯅ ꯀꯗꯥꯏꯗꯅꯣ ꯂꯩꯔꯨꯒꯗꯣꯏꯁꯤꯕꯣ?" "ꯉꯥꯏꯈꯣꯗ, ꯇꯥꯍꯥꯈꯤꯅꯣ, ꯍꯥꯟꯅ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯧꯕꯤꯈꯣ." "ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯐꯥꯎꯔꯒꯦ꯫ ꯅꯪꯒꯤ ꯆꯦꯡꯍꯤ ꯀꯣꯜꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯁꯅꯨ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯍꯥꯛꯁꯨ ꯄꯤꯕꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤꯗ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯈꯣꯡ ꯑꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ." "ꯃꯐꯝꯁꯦ ꯎꯃꯪꯅꯤ. ꯄꯣꯊꯥꯒꯦ ꯍꯥꯏꯔꯕꯁꯨ ꯎꯃꯪ ꯑꯁꯦ ꯂꯥꯟꯊꯣꯛꯂꯒ ꯑꯣꯏꯅ ꯄꯣꯊꯥꯎ." ꯃꯥꯂꯦꯝꯉꯥꯟꯕꯤ ꯈꯨꯗꯥꯡꯗꯨ ꯐꯠ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯎꯄꯥꯜ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯗꯛ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯄꯤꯕꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ?" "ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯑꯩꯅ ꯋꯥꯔꯦ ꯍꯥꯏꯖꯔꯕꯁꯤ ꯐꯥꯎꯕ ꯊꯥꯖꯕꯤꯗꯦ꯫ ꯅꯪꯅ ꯌꯥꯝꯅ ꯆꯠꯅꯤꯡꯂꯒꯅ ꯅꯍꯥꯛ ꯅꯊꯟꯇ ꯑꯗꯨꯃꯛ ꯆꯠꯆꯈ꯭ꯔꯣ꯫ ꯑꯩꯗꯤ ꯎꯈꯣꯡꯁꯤꯗ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯦ."
Umang manung asida nahakna thanta lehurabadi karigumba sa kai tholabadi kamdauba mina nungsibidraba aini sa kai tholabaso adumang makoina jajakrasana phagi tawbanida nahakna thanta thanamlaga ai thanta karamna chakadoino nangna sado yamna wana su ure mafam sida ngayak potharamuko aine laije sing thaknabaga chaba yaba haiga thirake asi hairaga hawatuna makhongu thangba hawi amuk chap leptuna mamadi laithorai aduga hairai isingdi sida leiredana mang sida pukri ma leiribase aidi wakhan bu hodre ising sida leire janaba haikatama oya thiraklage ada ai itanta sida asumok lehogadoira nang nasada warabanina ngai pothadrabadi amuk chapa ngamlare se u mathaga sida nang bu chingkhatpigi u sida ngyak leiramako aina hek halaktriba phawba leiramgadabani kumthaba sungaya deko asi hairaga mahak nahana u adubo kakhatle madugi matungda magi nupi adubo amu u mathak aduda chingkhatpiramme mahak amu makhada kumtharakle aduga hairai nang ududa asumok leiramako tu ugi makusingse ai loina hubatlamge horen karigumba sa kai labasu u mathakta kaba ngamdanaba asi hairaga u makusing adubo loina setharame si warabadi yaragani nalabadina karisu kaba ngamlaroi phare adudi nang ngak leiramako ai chatlokhige asumna tawbiramlaga pibadu umang aduda hai hekpa chatkirame somdana umang asidani umang asida hinjabe nupi amakak leiramme umang asida changlokpa taibangmi khudingmakpu phaduna mahakna charamme mafam asida mahakna leirakpa asi chahi phana yamle aduna umang asigi manung asi mahakna phajana khangle ngasidi hinjabe nupi asina umang adugi manungda leiba ising leiba pukri adu tamna laklamme chatna mahakna khalle aise hinjabi oirabaso masak matau yamna phajabini nakhoi taibangmi marakta khwaidagi phajai hainariba mi adudagi hena aina phajabini aduga umang asida aingondagi hena phajaba mi oirabaso sa oirabaso amatta leiba yaroi aina loina phaduna chathokani asumna khanduna lakpana haujiti isingna leiba pukri adu yore pukri mapan aduda kumthaduna ising adubo thakki haina tawramme masida ising aduda masang matau yamna phajabi amagi saktamna taduna leibadubu hinjabina uramme phajaba mami adubu ubada hinjabidu yamna haraujaramme ai sakse onthokna phajakredako isingna taba mami asina asi phawa phajarabadi asengbadadi kayamuk yamna phajaramgani asi khanduna maithongdu nokphe tawjarame pukri mapana sida hauriba u sigi mathakta tongduna leiriba malenganbinadi pukri mapan aduda ising thakduna leiriba hinjabi nupi adubu uramme mahaki mamini ising manung aduda taribado hinjabigi matau adubu ubada malengambidu nokningladuna nothoraklamme mahakna nolokpagi khonjen asibo hinjabi nupi aduna taraduna mamaidu sat laithorai aduga uthak aduda yengkhalai ure masang matau yamna phajabi nupi amana tongduna leiribado madugu ubada mahakna khalli ainadi isingna tariba phajaba mami ase aigini haina khalaga uthak asida tonglibi nupi asigi oiramlaba phai khangani umang asida aingondagi hena phajaba mi amata leiba yaroi aina nangbu phaduna chathokani asi khanduna khara saurapna mapal adudagi phan chongduna kakhalaklammi aduga u aduda kakhatnaba hotnarami adubu u aduna maku setakhibagi naladuna u aduda kakhatpadi sungam ngamlamde kaba ngamdraba aduda hinjabi nupi aduna amuk khalli u ase aina kaba ngamdre
ꯑꯗꯨꯗꯤ ꯀꯔꯝꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯆꯥꯒꯅꯤ? ꯐꯔꯦ, ꯅꯨꯄꯤ ꯑꯁꯤꯗ ꯏꯇꯥ ꯁꯥꯟꯅꯁꯤ, ꯇꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯇꯧꯁꯤꯟꯅꯔꯒꯦ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯆꯥꯊꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯎꯊꯛꯇ ꯇꯣꯡꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣ ꯇꯥꯏꯕꯪꯃꯤ, ꯅꯪꯗꯤ ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯅꯪꯒꯨꯝꯅ ꯅꯁꯛ ꯐꯖꯕ ꯃꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯎꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯇꯥ ꯁꯥꯟꯅꯁꯦ, ꯇꯤꯟꯅꯁꯦ, ꯌꯥꯕ꯭ꯔꯣ? ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯈꯨꯝꯂꯛꯏ, ꯅꯪꯒ ꯏꯇꯥ ꯁꯥꯟꯅꯔꯒ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯆꯥꯊꯣꯛꯄꯤꯈ꯭ꯔꯗꯤ ꯑꯗꯨꯅ ꯇꯤꯟꯅꯕ ꯌꯥꯗꯦ, ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩ ꯅꯪꯕꯨ ꯀꯔꯤꯁꯨ ꯆꯥꯔꯣꯏꯌꯦ꯫ ꯅꯪꯅ ꯑꯩꯒꯤ ꯇꯤꯟꯅꯕ ꯌꯥꯔꯗꯤꯅꯦ, ꯎꯃꯪꯁꯤꯗ ꯄꯥꯟꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯍꯩ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯍꯦꯛꯄꯤꯗꯨꯅ ꯄꯤꯖꯒꯗꯣꯏꯅꯤ꯫ ꯑꯍꯥꯎꯕ ꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯈꯨꯝꯂꯛꯏ, ꯑꯍꯥꯎꯕ ꯍꯩ ꯃꯌꯥꯝ ꯑꯃ ꯍꯦꯛꯂꯒ ꯄꯤꯖꯒꯅꯤ ꯍꯥꯏꯕ? ꯃꯗꯨ ꯄꯤꯖꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯤꯟꯅꯔꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯎ ꯑꯗꯨꯕꯨꯗꯤ ꯀꯥꯕ ꯉꯝꯗ꯭ꯔꯦꯗꯣ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣ ꯏꯇꯥ, ꯎ ꯑꯁꯤꯒꯤ ꯃꯀꯨꯁꯤꯡꯁꯦ ꯂꯣꯏꯅ ꯁꯦꯠꯇꯣꯛꯈꯤꯕꯅ ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯅꯥꯜꯂꯕꯅꯤꯅ ꯑꯩꯅ ꯀꯥꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯑꯣꯏꯅ ꯃꯈꯥꯁꯤꯗ ꯀꯨꯝꯊꯔꯛꯑꯣ꯫ ꯑꯩꯗꯤ ꯎ ꯑꯁꯤꯗꯒꯤ ꯀꯨꯝꯊꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯨꯝꯊꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ, ꯑꯗꯨꯅ ꯁꯨꯡꯀꯨꯝ ꯀꯨꯝꯊꯔꯔꯣꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯁꯥꯡꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪꯅ ꯀꯨꯝꯊꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯁꯝ ꯑꯁꯥꯡꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯔꯛꯑꯣ, ꯃꯗꯨꯗ ꯌꯥꯜꯂꯒ ꯑꯣꯏꯅ ꯑꯩ ꯀꯥꯈꯠꯂꯛꯑꯒꯦ꯫ ꯃꯁꯤꯗ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯕꯨ ꯃꯈꯥ ꯌꯧꯅꯕ ꯊꯥꯗꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯟꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯎꯊꯛ ꯑꯗꯨ ꯌꯧꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯕꯨ ꯀꯜꯂꯛꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯥꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯇꯥ, ꯇꯨ ꯑꯥꯗ ꯍꯩ ꯑꯃꯨꯟꯕ ꯆꯔꯣꯡ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯤꯕꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯈꯨꯖꯤꯟ ꯑꯁꯥꯡꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯦꯠ ꯃꯄꯥ ꯑꯗꯨꯕꯨ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯁꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯁꯔꯨ ꯐꯥꯎ ꯌꯥꯎꯅ ꯆꯥꯊꯣꯛꯈꯤꯕꯅ ꯀꯔꯤꯃꯠꯇ ꯂꯦꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯎ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯀꯤ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯄꯥꯁꯤꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯁꯕꯥꯟꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯩꯒꯤ ꯅꯨꯄꯥ ꯍꯦꯛꯇ ꯑꯣꯏꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯎꯊꯛ ꯑꯁꯤꯗ ꯑꯩꯅ ꯆꯥꯊꯣꯛꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯥꯗꯨꯅ ꯂꯩꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯁꯛꯇꯝꯗ ꯑꯣꯟꯗꯨꯅ ꯎ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯗꯨ ꯃꯈꯨꯠꯇ ꯍꯩ ꯑꯃꯨꯟꯕ ꯈꯔ ꯄꯨꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎ ꯃꯈꯣꯡꯗꯨ ꯌꯧꯔꯦ꯫ ꯎ ꯃꯊꯛ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯤ, ꯎ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯣ꯫ ꯍꯣꯏ, ꯀꯨꯝꯊꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯎ ꯃꯊꯛ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯅ ꯑꯣꯟꯕ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕꯗꯨꯁꯨ ꯑꯃꯠꯇ ꯁꯥꯡꯂꯝꯗ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯖꯈ꯭ꯔꯕ ꯉꯧꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯃꯨꯔꯒ ꯌꯥꯝꯅ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯤꯕꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯗꯨꯅ ꯍꯪꯂꯛꯏ, ꯅꯨꯄꯤ, ꯀꯔꯤꯅꯣ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤꯕꯣ? ꯉꯧꯔꯣꯛ ꯉꯧꯕ ꯅꯪꯒꯤ ꯅꯁꯛ ꯑꯁꯤꯅ ꯃꯨꯁꯨꯛ ꯃꯨꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯀꯝꯗꯧꯔꯤꯕꯅꯣ? ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯎꯊꯛ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏ꯫ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯑꯩꯒꯤ ꯑꯉꯧꯕ ꯀꯨꯆꯨꯁꯦ ꯂꯣꯏꯅ ꯃꯨꯁꯤꯟꯈ꯭ꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯀꯌꯥ ꯊꯥꯖꯔꯝꯗꯦ꯫ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯁꯥꯡꯈ꯭ꯔꯕ ꯃꯁꯝ ꯑꯗꯨꯅ ꯏꯇꯦꯟ ꯇꯦꯟꯗꯨꯅ
ꯂꯩꯔꯝꯕꯗꯨꯕꯨ ꯎꯕꯗ ꯍꯪꯂꯛꯏ꯫ ꯅꯪꯒꯤ ꯑꯗꯨꯛ ꯁꯥꯡꯈ꯭ꯔꯕ ꯃꯨꯅ ꯐꯖꯈ꯭ꯔꯕ ꯁꯝꯂꯥꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯏꯇꯦꯟ ꯇꯦꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯍꯟꯗꯛꯃꯛꯁꯨ ꯑꯁꯨꯝꯅ ꯈꯨꯝꯖꯤꯜꯂꯛꯏ꯫ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯁꯝꯂꯥꯡꯗꯣ ꯃꯔꯨ ꯑꯃꯃꯝ ꯐꯣꯏꯕ ꯁꯥꯟꯅꯕꯗ ꯂꯣꯏꯅ ꯐꯣꯏꯗꯣꯛꯈꯤꯕꯗꯒꯤ ꯑꯇꯦꯟꯕꯁꯤ ꯈꯛꯇ ꯉꯥꯏꯍꯧꯔꯤꯅꯤ꯫ ꯀꯗꯥꯏ? ꯅꯪꯅ ꯐꯣꯏꯈꯤꯕꯒꯤ ꯁꯝ ꯑꯁꯥꯡꯕꯁꯤꯡ ꯑꯗꯨꯗꯤ? ꯁꯝꯁꯤꯡꯗꯨꯗꯤ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯍꯟꯗꯛꯁꯨ ꯀꯌꯥ ꯊꯥꯖꯔꯝꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯦꯡꯕ ꯃꯂꯦꯝꯉꯥꯟꯕꯤꯒꯤ ꯁꯛꯇꯝꯒꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯃꯥꯟꯅꯕꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛ ꯃꯊꯟꯇ ꯊꯝꯂꯝꯂꯕꯗꯤ ꯌꯥꯗꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯁꯦ, ꯍꯩꯁꯤꯡꯁꯦ ꯆꯥꯔꯣ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯊꯛꯂꯣ꯫ ꯅꯨꯃꯤꯠꯅ ꯇꯥꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯦ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯍꯧꯔꯁꯦ꯫ ꯑꯩꯗꯤ ꯍꯩ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ, ꯏꯁꯤꯡꯁꯨ ꯑꯝꯇ ꯊꯛꯅꯤꯡꯗ꯭ꯔꯦ꯫ ꯁꯦ, ꯅꯪ ꯑꯣꯏꯅ ꯆꯥꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯄꯤꯊꯣꯛꯏ꯫ ꯄꯤꯕꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯈꯔ ꯑꯃꯒ ꯑꯃꯨꯛ ꯆꯠꯄꯒ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯄꯤꯕꯥꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯑꯥꯗ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃ ꯂꯩꯔꯦ꯫ ꯑꯁꯤ ꯇꯞꯅ ꯆꯠꯂꯁꯤ, ꯑꯗꯨꯒ ꯑꯁꯤꯗ ꯂꯩꯔꯨꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯥꯡꯄꯣꯛ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯁꯤ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯌꯨꯝꯗ ꯂꯩꯕꯁꯨ ꯐꯔꯛ ꯇꯥꯔꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤ ꯂꯩꯔꯁꯦ꯫ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯑꯁꯨꯝꯃꯛ ꯇꯨꯝꯂꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯤꯕꯥꯅ ꯃꯂꯦꯝꯉꯥꯟꯕꯤꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯑꯩ ꯆꯥꯅꯕ ꯈꯖꯤꯛ ꯊꯤꯔꯨꯒꯦ, ꯊꯨꯅ ꯍꯜꯂꯛꯀꯦ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯃꯛ ꯂꯩꯔꯝꯃꯨꯀꯣ, ꯀꯔꯤꯝꯇ ꯆꯠꯊꯣꯛꯂꯝꯒꯅꯨ꯫ ꯍꯣꯏ꯫ ꯄꯤꯕꯥꯗꯨ ꯆꯥꯅꯕ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯃꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯡꯗꯨ ꯍꯥꯝꯅꯤꯡꯃꯟꯕꯒꯤ ꯃꯌꯥꯏꯅ ꯃꯄꯥꯟꯗ ꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯏꯃꯨꯡ ꯑꯗꯨꯗ ꯐꯃꯥꯡ ꯑꯗꯨꯗ ꯍꯥꯝꯖꯤꯜꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤ ꯆꯥꯔꯨꯕꯒꯤ ꯑꯃꯥꯡꯕ ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯌꯣꯟ ꯑꯃ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯍꯝ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯎꯕꯗ ꯄꯤꯕꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯔꯦꯟ ꯄꯥꯝꯕꯤꯅꯤꯅꯦ ꯁꯤꯗꯤ, ꯐꯅꯗꯨꯝ ꯐꯔꯦꯗ꯫ ꯃꯥꯏꯔꯦꯟ ꯑꯁꯤꯅ ꯆꯥꯎꯅ ꯄꯥꯜꯂꯛꯑꯕ ꯀꯥꯟꯗ ꯆꯝꯐꯨꯠ ꯐꯨꯠꯇꯨꯅꯕꯨ ꯆꯥꯕ ꯌꯥꯔꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯁꯨꯝ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯂꯦꯝꯉꯥꯟꯕꯤꯗꯨ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯗꯅ ꯄꯤꯕꯥꯗꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯪꯕꯨ ꯅꯁꯥꯅꯧ ꯑꯩꯒꯤ ꯆꯦꯡꯂꯧꯁꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯕꯔꯥ? ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯆꯥꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯛꯄꯁꯤꯗ ꯄꯤꯕꯥꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯄꯤꯕꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯅꯪꯒꯤ ꯅꯁꯥꯅꯧ ꯃꯂꯦꯝꯉꯥꯟꯕꯤꯅꯤ꯫ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯠꯇꯨꯅ ꯑꯩꯒꯤ ꯁꯔꯨ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯍꯥꯠꯄꯒꯤ ꯂꯃꯟ ꯑꯣꯏꯅ ꯅꯪꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯐꯥꯏꯕ ꯑꯃꯥꯡꯕ ꯃꯊꯤꯗꯒꯤ ꯑꯩꯅ ꯃꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯍꯧꯕꯅꯤ꯫ ꯃꯥꯏꯔꯦꯟ ꯑꯁꯦ ꯑꯃꯨꯛꯇꯪ ꯃꯌꯥꯏꯗ ꯊꯨꯒꯥꯏꯕꯤꯌꯨ, ꯃꯇꯝꯗꯨꯗ ꯑꯩ ꯁꯣꯏꯗꯅ ꯍꯥꯟꯅꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯛꯀꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯄꯤꯕꯥꯁꯨ ꯊꯥꯖꯔꯗꯨꯅ ꯊꯥꯡ ꯑꯃꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯃꯌꯥꯏꯗ ꯈꯥꯏꯗꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯥꯏꯗꯔꯕꯗ ꯃꯥꯏꯔꯦꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯃꯁꯝ ꯁꯥꯡꯕꯤ ꯃꯂꯦꯝꯉꯥꯟꯕꯤꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯤꯕꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯕꯨꯅꯤ ꯍꯥꯏꯕ ꯈꯪꯖꯔꯝꯃꯤ꯫ ꯃꯂꯦꯝꯉꯥꯟꯕꯤ, ꯑꯩꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯁꯥꯕꯤ, ꯁꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ꯫ ꯃꯇꯝꯁꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯩ ꯃꯐꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯒꯦ꯫ ꯅꯍꯥꯛꯅ
ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯍꯥꯠꯄꯤꯌꯨ꯫ ꯍꯣꯏ, ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯧꯅꯝ ꯆꯥꯎꯕꯤ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤꯁꯤꯕꯨ ꯏꯈꯨꯠꯁꯤꯅ ꯄꯦꯟꯅ ꯍꯥꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯤꯕꯥꯅ ꯃꯈ꯭ꯋꯥꯡꯗ ꯊꯥꯡ ꯑꯃ ꯌꯦꯞꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯃꯈ꯭ꯋꯥꯡꯗ ꯄꯨꯟ ꯑꯃ ꯌꯦꯞꯂꯗꯨꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯄꯤꯕꯥꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕꯒꯤ ꯅꯁꯥꯗꯣ ꯋꯥꯔꯝꯂꯒꯅꯤ꯫ ꯋꯥꯗꯦꯗ, ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯛꯄꯅꯤ꯫ ꯃꯁꯦ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ꯫ ꯁꯦ, ꯅꯃꯤꯠꯇꯣ ꯆꯦꯠꯅ ꯑꯃꯨꯛꯇ ꯎꯏꯁꯤꯜꯂꯣ꯫ ꯀꯔꯤ ꯄꯣꯠꯅꯣ ꯄꯤꯒꯗꯣꯏꯕ? ꯃꯤꯠꯇꯣ ꯎꯏꯗ ꯎꯏꯁꯤꯜꯂꯣ, ꯑꯗꯨꯒ ꯈꯪꯂꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯕꯥꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯁꯠꯇꯣꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯈꯨꯗꯛꯇ ꯁꯤꯈꯤꯔꯝꯃꯤ꯫ ꯁꯤꯔꯕ ꯍꯤꯡꯆꯥꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯤꯕꯥ ꯑꯃꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯣꯟ ꯇꯧꯗꯨꯅ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯁꯤ ꯑꯣꯏꯔꯕꯗꯤ ꯐꯔꯦꯗꯅ, ꯂꯧꯅꯝ ꯆꯥꯎꯕꯤ ꯅꯪꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯁꯥꯗꯨꯅ ꯅꯝꯊꯥꯛ ꯇꯧꯔꯝꯕ, ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯅꯤꯅ ꯐꯔꯦꯗꯅ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨ ꯖꯔ ꯖꯔ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯗ ꯅꯣꯕꯥꯞ ꯈꯔ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯄꯤꯕꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯀꯔꯤꯝꯇ ꯆꯠꯊꯣꯛꯀꯅꯨꯀꯣ꯫ ꯊꯕꯛ ꯁꯨꯕ ꯍꯥꯏꯔꯤꯕꯗꯣ ꯅꯨꯡꯁꯥ ꯑꯁꯤꯅꯒ ꯌꯥꯝꯅ ꯁꯥꯕꯅꯤ꯫ ꯍꯣꯔꯦꯟ ꯄꯣꯊꯥꯕ ꯀꯥꯟꯗ ꯅꯁꯥꯗꯣ ꯇꯦꯛꯈꯠꯅꯕ ꯑꯋꯥꯡ ꯊꯪꯕꯁꯤꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯅꯣꯕꯥꯞ ꯑꯃꯅꯤ ꯍꯦꯛꯇꯨꯅ ꯄꯨꯕꯤꯈꯣ, ꯍꯣꯔꯦꯟ ꯆꯥꯔꯨꯅꯕ꯫ ꯍꯩ, ꯅꯣꯕꯥꯞ ꯑꯁꯦ ꯆꯥꯕ ꯌꯥꯕ ꯅꯣꯕꯥꯞ ꯅꯠꯇꯦ, ꯃꯁꯤ ꯆꯥꯕ ꯍꯧꯅꯗꯦꯀꯣ꯫ ꯑꯗꯨꯒ ꯅꯪꯁꯨ ꯅꯣꯕꯥꯞ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯒꯅꯣ, ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯅꯥꯛꯇ ꯐꯥꯎ ꯆꯪꯁꯤꯟꯒꯅꯨ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯤꯕꯥꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯍꯩ ꯌꯥꯝꯅ ꯆꯥꯅꯤꯡꯂꯝꯃꯤ꯫ ꯅꯨꯡꯁꯥ ꯑꯁꯤꯅꯒ ꯌꯥꯝꯅ ꯁꯥꯕꯅꯤ, ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯣꯛꯊꯩ꯫ ꯍꯩ ꯃꯦꯠꯄ ꯑꯃꯠꯇꯕꯨ ꯆꯥꯅꯤꯡꯉꯤ꯫ ꯑꯩꯕꯨ ꯅꯣꯕꯥꯞ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯂꯒ ꯆꯥꯔꯁꯤꯔꯅꯦ? ꯏꯄꯨꯔꯣꯏꯕꯅꯗꯤ ꯅꯣꯕꯥꯞ ꯃꯈꯣꯡꯗ ꯆꯪꯁꯤꯟꯒꯅꯨ, ꯅꯣꯕꯥꯞ ꯆꯥꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯣꯏꯗ, ꯃꯍꯥꯛ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯆꯥꯍꯧꯔꯒꯦ꯫ ꯍꯣꯔꯦꯟ ꯃꯥꯅ ꯂꯥꯛꯂꯁꯨ ꯆꯥꯗꯦ ꯍꯥꯏꯅ ꯈꯨꯝꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯍꯧꯒꯠꯇꯨꯅ ꯅꯣꯕꯥꯞ ꯑꯗꯨꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯕꯥꯞ ꯄꯥꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯀꯔꯝꯕ ꯅꯣꯕꯥꯞ ꯍꯦꯛꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯌꯥꯝꯗꯒꯤ ꯑꯆꯧꯕ ꯑꯃ ꯄꯥꯜꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯆꯧꯕ ꯅꯣꯕꯥꯞ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯂꯒꯦ, ꯑꯁꯤꯅ ꯍꯥꯎꯗꯧꯕ ꯃꯥꯜꯂꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯈꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯅꯤ, ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯇꯥꯔꯦꯗꯣ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯥꯖꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯎ ꯃꯅꯨꯡ ꯑꯗꯨꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯄꯤꯕꯥꯗꯨ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯑꯩ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯏꯍꯦ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯌꯥꯗ꯭ꯔꯦ, ꯏꯁꯤꯡ ꯈꯖꯤꯛꯇ ꯀꯜꯂꯒ ꯄꯨꯊꯣꯔꯛꯎ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ 3-4ꯔꯛ ꯀꯧꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯁꯤꯗ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯤꯕꯥꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯤꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗ ꯃꯊ꯭ꯋꯥꯏꯗꯨ ꯋꯥꯖꯔꯦ꯫ ꯑꯃꯨꯛ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ
ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯅ ꯑꯣꯟꯈꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯣꯡꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯆꯪꯂꯝꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯆꯪꯕꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯐꯥꯖꯤꯜꯂꯝꯂꯒꯅꯤ꯫ ꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯐꯩ, ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯃꯔꯨ ꯐꯪꯅ ꯌꯥꯟꯊꯠꯀꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯔꯨ ꯐꯪꯅ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯌꯥꯏꯗ ꯈꯥꯏꯕꯣꯛ ꯇꯥꯅ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯂꯩꯉꯥꯟꯕꯤꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯂꯩꯉꯥꯟꯕꯤꯁꯨ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯤꯕꯥꯅ "ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯁꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯑꯣꯜꯂꯒ ꯍꯧꯔꯛꯄꯅꯤ꯫ ꯐꯔꯦ, ꯃꯁꯤꯒꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯁꯦ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯒ ꯍꯨꯟꯗꯣꯛꯈ꯭ꯔꯁꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯤꯕꯥ ꯑꯃꯗꯤ ꯃꯂꯩꯉꯥꯟꯕꯤꯗꯣ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯎꯀꯛꯁꯤꯡ ꯑꯗꯨꯅ ꯃꯔꯥ ꯇꯥꯔꯒ ꯂꯐꯨ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯌꯣꯟ ꯆꯣꯡꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯂꯐꯨ ꯄꯥꯝꯕꯤꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯖꯔ ꯖꯔ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯄꯤꯕꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯍꯣꯔꯦꯟꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯇꯥꯎ ꯈꯔ ꯂꯥꯛꯀꯅꯤ꯫ ꯃꯈꯣꯏꯅ ꯆꯥꯅꯕ ꯈꯔ ꯅꯪꯅ ꯐꯖꯅ ꯁꯦꯝ ꯁꯥꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤꯗ ꯆꯠꯂꯨꯒꯅꯤ꯫ ꯍꯣꯔꯦꯟ ꯃꯈꯣꯏꯒ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯕꯥꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯂꯩꯉꯥꯟꯕꯤꯅ ꯑꯃꯨꯛ ꯈꯜꯂꯤ, "ꯍꯣꯔꯦꯟ ꯃꯤ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯩꯕꯨ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯒꯗꯣꯏꯅꯣ? ꯑꯣ, ꯏꯄꯨꯔꯣꯏꯕꯅ ꯅꯍꯥꯟ ꯅꯣꯡꯃ ꯆꯤꯡꯗ ꯁꯥꯗꯥꯟꯕ ꯆꯠꯂꯨꯕꯗ ꯐꯥꯔꯛꯈꯤꯕ ꯁꯥꯗꯨ ꯑꯣꯏꯅ ꯊꯣꯡꯂꯒꯦ꯫ ꯃꯊꯦꯜ ꯑꯃꯈꯛꯇꯪ ꯊꯣꯡꯕꯗꯤ ꯍꯧꯅꯗꯦ꯫ ꯑꯃꯅ ꯂꯐꯨꯁꯦ ꯑꯣꯏꯅ ꯏꯔꯣꯜꯂꯒꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ꯫ "ꯂꯐꯨꯁꯤꯁꯨ ꯌꯥꯜꯂꯒꯦ, ꯑꯗꯨꯒ ꯂꯥꯁꯨ ꯍꯦꯛꯂꯒꯦ꯫ ꯍꯣꯔꯦꯟ ꯂꯥꯁꯤꯗ ꯆꯥꯛ ꯊꯤꯗꯨꯅ ꯆꯥꯅꯕ"꯫ ꯃꯂꯩꯉꯥꯟꯕꯤꯗꯨ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯂꯐꯨ ꯄꯥꯝꯕꯤ ꯑꯣꯜꯂꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯝꯃꯤ꯫ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯂꯥꯛꯑꯦꯗꯅ꯫ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯄꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯍꯦꯛꯇ ꯐꯥꯔꯒꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯂꯩꯉꯥꯟꯕꯤꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯗꯨ ꯃꯇꯥꯎ ꯈꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯣꯏ ꯂꯥꯛꯂꯦ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯁꯤꯗ ꯃꯁꯥꯗ ꯄꯥꯈꯠꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯏꯃꯨꯡꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯄꯤꯕꯥꯅ ꯌꯦꯅꯈꯥꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯥꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯐꯨ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯆꯪꯕꯗ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯣꯟꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯁꯤꯅ ꯁꯣꯏꯗꯅ ꯐꯥꯖꯤꯟꯗꯨꯅ ꯊꯅꯝꯂꯒꯅꯤ꯫ ꯑꯗꯨꯗꯤ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯑꯩꯅ ꯌꯥꯟꯊꯠꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯃꯗꯨꯕꯨ ꯃꯔꯨ ꯐꯪꯅ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯂꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯝꯕꯗꯨꯕꯨ ꯎꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯄꯤꯕꯥꯅ ꯂꯐꯨ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯛꯊꯠꯇꯨꯅ ꯇꯨꯔꯦꯟꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯂꯪꯊꯔꯕꯗ ꯄꯤꯕꯥ ꯑꯃꯗꯤ ꯃꯂꯩꯉꯥꯟꯕꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯅ ꯇꯨꯔꯦꯟꯗ ꯂꯪꯊꯈꯤꯕ ꯂꯐꯨ ꯑꯗꯨꯒꯤ ꯃꯀꯛ ꯑꯃ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯐꯨ ꯃꯀꯛ ꯑꯗꯨꯗꯒꯤ ꯑꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯂꯩꯉꯥꯟꯕꯤꯅ ꯃꯄꯨꯔꯣꯏꯕ ꯄꯤꯕꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯁꯝꯁꯦ ꯉꯁꯤꯗꯤ ꯆꯦꯡꯍꯤ ꯑꯃꯨꯛꯇ ꯂꯨꯔꯨꯒꯦ꯫ ꯇꯨꯔꯦꯟꯗ ꯀꯨꯝꯗꯨꯅ ꯂꯨꯔꯨꯒꯦ꯫ ꯆꯦꯡꯍꯤ ꯐꯨꯠꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯂꯨꯔꯨꯔꯣ ꯂꯨꯔꯨꯔꯣ, ꯑꯗꯣ
ꯊꯨꯅ ꯂꯨꯔꯒ ꯀꯔꯧꯀꯣ꯫ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯄꯨꯗꯨꯅ ꯇꯨꯔꯦꯟ ꯇꯝꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯩꯕꯨ ꯀꯔꯝꯕ ꯃꯐꯝꯗ ꯂꯨꯕꯅ ꯐꯒꯅꯤ? ꯑꯁꯤꯗ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯍꯦꯛꯇ ꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯡꯄꯥꯛ ꯑꯗꯨ ꯇꯝꯅ ꯀꯨꯝꯊꯔꯝꯃꯤ, ꯑꯗꯨꯒ ꯆꯦꯡꯍꯤ ꯌꯥꯎꯕ ꯀꯣꯟ ꯑꯗꯨ ꯇꯧꯗꯨꯅ ꯃꯈꯨꯠꯅ ꯆꯦꯡꯍꯤ ꯑꯗꯨ ꯀꯟꯗꯨꯅ ꯂꯨꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯅ ꯑꯃꯨꯛ ꯑꯣꯟꯈꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯂꯤꯗꯅ꯫ ꯃꯃꯥꯡ ꯊꯛꯇ ꯅꯪꯅ ꯑꯩꯕꯨ ꯍꯜꯍꯟꯈꯤꯕꯒꯤ ꯑꯩꯅ ꯂꯃꯟ ꯈꯨꯝꯕ ꯃꯇꯝꯗ ꯃꯥꯏ ꯃꯇ ꯄꯥꯛꯄ ꯉꯝꯈꯤꯗꯕꯗꯣ, ꯍꯟꯗꯛꯃꯨꯛꯇꯤ ꯉꯝꯂꯒꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯅꯤ꯫ ꯅꯄꯨꯔꯣꯏꯕꯗꯨꯅ ꯑꯩꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ, ꯑꯗꯨꯗꯒꯤ ꯁꯤꯡꯖꯪꯅ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯁꯨ ꯂꯃꯟ ꯑꯣꯏꯅ ꯅꯪꯕꯨ ꯐꯥꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯗꯨꯗ ꯆꯦꯡꯍꯤ ꯂꯨꯔꯤꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯅꯨꯡꯗꯨ ꯃꯌꯥ ꯀꯥꯊꯣꯔꯛꯇꯨꯅ ꯌꯣꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯔꯦꯟꯗ ꯀꯨꯝꯈꯤꯕ ꯑꯗꯨꯕꯨ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯨꯡꯀꯥ ꯀꯥꯈꯠꯂꯛꯂꯝꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯄꯥꯈꯠꯄ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯔꯦꯟꯗ ꯆꯦꯡꯍꯤ ꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯝꯈꯤꯕꯗꯨꯗꯤ ꯃꯇꯝꯁꯦ ꯐꯅ ꯀꯨꯏꯔꯦꯁꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯀꯥꯈꯠꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯉꯥꯏꯕ ꯌꯥꯕꯁꯨ ꯉꯥꯏꯔꯦ, ꯂꯥꯛꯄꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ꯫ ꯑꯩꯕꯨ ꯇꯨꯔꯦꯟꯗ ꯀꯨꯝꯗꯨꯅ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯍꯣꯏꯗ, ꯌꯦꯡꯉꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯨꯝꯈꯤꯕ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯄꯥ ꯇꯝꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯄꯤꯕꯥ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯇꯣꯔꯕꯥꯟ ꯑꯃꯗ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯈꯤꯕ ꯀꯣꯟ, ꯐꯤꯖꯣꯜ ꯑꯁꯤꯅꯆꯤꯡꯕꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯦ, ꯃꯍꯥꯛꯅ ꯄꯨꯈꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗꯤ ꯅꯨꯡꯄꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯅꯤꯍꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯄꯥꯛ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯦꯠꯂꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯃꯍꯤ ꯆꯠꯂꯛꯂꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯄꯤꯕꯥ ꯅꯥꯀꯟꯅ ꯐꯟ ꯆꯣꯡꯊꯣꯛꯏ꯫ ꯑꯦ, ꯃꯁꯤꯒꯤ ꯅꯨꯡꯄꯥꯛ ꯑꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ, ꯃꯍꯤꯒꯤ ꯍꯦꯛꯇ ꯆꯠꯂꯦ ꯍꯥꯏꯋꯥꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯡꯄꯥꯛ ꯑꯁꯦ ꯑꯆꯝꯕ ꯅꯨꯡ ꯑꯃ ꯅꯠꯂꯣꯏ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯟꯕ ꯅꯨꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯍꯤ ꯆꯠꯇꯨꯅ ꯌꯣꯠꯁꯤꯟꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯌꯥꯗꯤ ꯌꯥꯝꯂꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯐꯥꯖꯤꯜꯂꯤꯕꯁꯦ꯫ ꯐꯩ, ꯍꯟꯗꯛꯇꯤ ꯅꯪꯕꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯅꯨꯡ ꯑꯅꯤ ꯄꯥꯏꯗꯨꯅ ꯈꯦꯠꯇꯨꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯅꯨꯡꯄꯥꯛ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯩ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯛꯇꯨꯅ ꯁꯤꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯄꯤꯕꯥ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯀꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯅꯤꯡꯂꯗꯨꯅ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯗꯨꯅ ꯃꯗꯨꯕꯨ ꯄꯨꯔꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫